ꯈ꯭ꯔꯤꯁꯇꯥꯟ ꯂꯥꯏꯅꯤꯡ ꯆꯠꯂꯨꯔꯕ ꯅꯥꯒꯥꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯕꯨꯙꯤꯁ ꯂꯥꯏꯅꯤꯡꯗ ꯑꯣꯟꯊꯣꯛꯅꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯥꯒꯥꯡ ꯔꯤꯖꯟꯒꯤ ꯅꯥꯒꯥ ꯁ꯭ꯇꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯖꯣꯟꯗ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯐꯪꯗꯕꯗꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯅꯥꯒꯥ ꯀꯌꯥ ꯕꯨꯙꯤꯁ ꯂꯥꯏꯅꯤꯡꯗ ꯑꯣꯟꯊꯣꯛꯅꯔꯦ꯫ ꯁꯥꯒꯥꯡ ꯔꯤꯖꯟꯒꯤ ꯂꯦ ꯇꯥꯎꯟꯁꯤꯞꯇ ꯂꯩꯕ ꯈ꯭ꯔꯤꯁꯇꯥꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯅꯥꯒꯥ ꯈꯨꯟꯖꯥ ꯆꯥꯝꯃꯔꯤꯔꯣꯝ ꯂꯣꯀꯦꯜ ꯕꯨꯙꯤꯁ ꯂꯝꯕꯣꯏꯕ ꯑꯃꯒꯤ ꯃꯃꯥꯡꯗ ꯈ꯭ꯔꯤꯁꯇꯥꯟ ꯂꯥꯏꯅꯤꯡ ꯊꯥꯗꯣꯛꯂꯒ ꯕꯨꯙꯤꯁ ꯂꯥꯏꯅꯤꯡ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯍꯜꯂꯒ ꯆꯦꯡ ꯆꯥꯛꯀꯤ ꯃꯇꯦꯡ ꯐꯪꯍꯜꯂꯦ꯫ ꯇꯥꯎꯟꯁꯤꯞ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯅꯥꯒꯥ ꯈꯨꯟꯖꯥꯁꯤꯡ ꯀꯔꯤꯒꯨꯝꯕ ꯕꯨꯙꯤꯁ ꯂꯥꯏꯅꯤꯡ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯑꯃꯨꯛ ꯆꯠꯂꯛꯄ ꯇꯥꯔꯒꯗꯤ ꯃꯁꯥꯅ ꯂꯩꯔꯤꯕ ꯈꯨꯜ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯍꯥꯏꯕ ꯆꯦꯔꯣꯜ ꯈꯨꯌꯦꯛ ꯄꯤꯅꯍꯜꯂꯕ ꯃꯇꯨꯡꯗ ꯆꯦꯡ ꯆꯥꯛꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯐꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕꯅꯤ꯫ ꯅꯥꯒꯥ ꯁꯦꯜꯐ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯖꯣꯟ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯃꯦꯝꯕꯔ ꯐꯥꯎꯕ ꯑꯣꯏꯔꯝꯕ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯒꯥ ꯈꯨꯟꯖꯥ ꯀꯌꯥ ꯕꯨꯙꯤꯁ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯂꯣꯜ-ꯂꯤ ꯐꯥꯎꯅꯕ ꯋꯥꯠꯄꯗꯒꯤ ꯍꯥꯟꯅ ꯈ꯭ꯔꯤꯁꯇꯥꯟ ꯂꯥꯏꯅꯤꯡꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯤꯡꯕ ꯀꯌꯥ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯨꯛ ꯆꯠꯂꯒꯗꯤ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯄ ꯌꯥꯎꯅ ꯆꯩꯔꯥꯛ ꯀꯌా ꯐꯪꯒꯅꯤ ꯀꯤꯍꯟꯕꯗꯒꯤ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗꯨꯅ ꯕꯨꯙꯤꯁ ꯂꯥꯏꯅꯤꯡ ꯆꯠꯄ ꯀꯌꯥ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯁꯛꯇꯤ ꯂꯩꯕ ꯀꯥꯡꯕꯨꯅ ꯁꯛꯇꯤ ꯂꯩꯇꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯍꯟꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯈꯨꯜꯒꯤ ꯑꯣꯏꯅ ꯆꯌꯦꯠꯅꯕꯗ ꯈ꯭ꯔꯤꯁꯇꯥꯟ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡ ꯁꯛꯇꯤ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯁꯛꯇꯤ ꯄꯥꯏꯕꯁꯤꯡꯒ ꯅꯛꯅꯕ ꯑꯣꯏꯗꯦ꯫ ꯕꯨꯙꯤꯁ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯅ ꯁꯛꯇꯤ ꯂꯩꯕ ꯀꯥꯡꯕꯨꯒ ꯁꯝꯅꯕ ꯃꯔꯝꯅ ꯈ꯭ꯔꯤꯁꯇꯥꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯈꯨꯜꯒꯤ ꯆꯤꯐꯁꯤꯡ ꯕꯨꯙꯤꯁ ꯃꯣꯡꯁꯤꯡꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯗꯨ ꯀꯣꯛꯍꯟꯅꯅꯕ ꯊꯦꯝꯕ ꯅꯠꯇ꯭ꯔꯒ ꯅꯥꯀꯣꯏꯅꯅ ꯀꯤꯍꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 3ꯃꯨꯛ ꯑꯁꯤꯗ ꯁꯥꯒꯥꯡ ꯔꯤꯖꯟꯒꯤ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯃꯍꯩ ꯃꯔꯣꯡ ꯅꯤꯡꯊꯤꯅ ꯂꯣꯛꯄ ꯉꯝꯈꯤꯗꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯂꯧ ꯎꯕ ꯉꯝꯗꯕ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯕ ꯐꯪꯗꯅ ꯆꯥꯛꯇꯥꯝꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯕꯨꯙꯤꯁ ꯂꯝꯕꯣꯏꯕꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯆꯥꯕ ꯐꯪꯗꯕꯁꯤꯡ ꯆꯥꯛ ꯄꯤꯖꯕ ꯑꯃꯗꯤ ꯆꯦꯡ ꯆꯥꯛ ꯃꯇꯦꯡ ꯄꯥꯡꯅꯕ ꯖꯨꯟꯇꯥꯒꯤ ꯀꯥꯡꯕꯨꯗ ꯍꯥꯏꯖꯔꯨꯕꯗꯒꯤ ꯂꯣꯀꯦꯜ ꯏꯟꯐꯦꯟꯇꯔꯤ ꯕꯠꯇꯥꯂꯤꯌꯟ ꯅꯝꯕꯔ 262ꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯔꯦꯟꯁꯤ ꯆꯥꯔꯠ ꯃꯤꯂꯤꯌꯟ 10 ꯃꯃꯜ ꯑꯣꯏꯒꯗꯕ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯑꯆꯥꯊꯥꯎ ꯊꯨꯝ ꯑꯃꯗꯤ ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯥꯟꯃꯤ 2,000 ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯊꯤꯔꯤ ꯍꯥꯏꯅ ꯑꯥꯔꯃꯤꯅ ꯀꯣꯔꯠꯇ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥ ꯅꯕꯦꯝꯕꯔ 15ꯗꯒꯤ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯨꯡꯗ ꯃꯥꯡꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯁꯦꯝꯈꯤꯕ ꯀꯃꯤꯇꯤꯗ ꯑꯥꯔꯃꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯜ ꯕꯥꯕꯨꯕꯨ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕ ꯂꯥꯟꯃꯤ ꯃꯤꯑꯣꯏ 2,000 ꯍꯦꯟꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯈ꯭ꯔꯦ꯫ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯖꯁꯇꯤꯁ ꯀꯦ ꯀ꯭ꯔꯤꯁꯅꯀꯨꯃꯥꯔ ꯑꯃꯗꯤ ꯒꯣꯜꯃꯩ ꯒꯥꯏꯐꯨꯜꯁꯤꯂꯨ ꯑꯅꯤꯒꯤ ꯕꯦꯟꯆꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 3ꯗ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕꯒꯤ ꯋꯥꯊꯣꯛ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 19ꯗ ꯁ꯭ꯄꯣꯠ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯑꯥꯔꯃꯤ ꯑꯣꯊꯣꯔꯤꯇꯤꯗ ꯀꯃꯜ ꯕꯥꯕꯨꯕꯨ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯨꯡꯗ ꯂꯩꯔꯝꯕꯒꯤ CCTV ꯐꯨꯇꯦꯖ ꯄꯤꯔꯛꯅꯕ ꯈꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯔꯃꯤ ꯑꯣꯊꯣꯔꯤꯇꯤꯅ ꯄꯤꯔꯛꯈꯤꯕ CCTV ꯐꯨꯇꯦꯖ ꯑꯗꯨ ꯐꯣꯔꯦꯟꯁꯤꯛꯁ ꯂꯦꯕꯣꯔꯦꯇꯔꯤꯗ ꯌꯦꯡꯁꯤꯟꯍꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯅ ꯀꯦꯞꯇꯦꯟ ꯑꯁꯤꯁ ꯌꯥꯗꯕ ꯀꯧꯕ 2/8 ꯒꯨꯔꯈꯥ ꯔꯥꯏꯐꯜꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤꯕꯨ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕ ꯀꯦꯁ ꯄꯥꯏꯔꯤꯕ IOꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯤꯇꯤ ꯑꯁꯤꯗ ꯆꯌꯣꯜ 2 ꯈꯨꯗꯤꯡꯒꯤ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯎꯁꯤꯜꯂꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠꯁꯤꯡ ꯀꯣꯔꯠꯇ ꯈꯪꯂꯛꯅꯕ ꯌꯥꯊꯪꯁꯨ ꯄꯤꯈꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯊꯝꯂꯝꯂꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯡꯁꯥꯡꯒꯩꯗ ꯂꯩꯕ ꯕꯥꯏꯀꯨꯟꯗ꯭ꯔꯣꯞꯇꯤꯡꯒꯤ ꯒꯦꯠꯇ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯖꯤꯜꯂꯝꯂꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯝ ꯑꯗꯨ ꯕꯥꯏꯀꯨꯟꯒꯤ ꯔꯨꯞꯇꯤꯡ ꯒꯦꯠ ꯆꯪꯐꯝ ꯃꯅꯥꯛꯇ ꯊꯝꯖꯤꯜꯂꯝꯕꯅꯤ꯫ ꯕꯣꯝ ꯊꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯕꯒ ꯂꯣꯏꯅꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯕꯣꯝ ꯑꯗꯨ ꯂꯧꯈꯠꯈ꯭ꯔꯦ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕ ꯕꯥꯏꯀꯨꯟꯗ꯭ꯔꯣꯞꯇꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ 109 ꯁꯨꯕ ꯕꯠꯇꯥꯂꯤꯌꯟ CRPF ꯍꯦꯗꯀ꯭ꯋꯥꯔꯇꯔꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯕꯣꯝ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯊꯝꯖꯤꯜꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯁꯦꯟꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯃꯥꯟꯗ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯀꯣꯏꯁꯟ ꯁꯦꯠꯇꯔ ꯁꯥꯔꯝꯕ ꯑꯃ ꯗꯦꯁꯥꯝꯅ ꯐꯥꯒꯠꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ꯫
बोर्ड ऑफ सेकेंडरी एजुकेशन मणिपुर की चेयरमैन अखाम जॉय कुमार के नॉलेज याउदना बोसिंग की क्वेश्चन सेटर सारंबा थौबान लेबा ब्रिलियंट एकेडमी की प्रिंसिपल लाइसम राजेश देसाम ना फगलब मतुंगदा सिंगमई पुलिस दा सिनकरे हिरम असिग मरी लेना ngarang kwa kaitel da leiba desam gi head office da pangthokiba pawpam amada lubasigi general secretary nongtomum thoithoi bana hai thobal da leiba brilliant academy ki principal laisram rajesh na मैट्रिक एग्जाम की क्वेश्चन सेटर सारगा कोचिंग सेंटर खरद चतुना महिरोई सिंह सेल चानब होनरम की बोसेम की कंट्रैक्टर अमसुंग क्वेश्चन सेटर सिंह खक्तदा लेगदबा फॉर्मेट असी मतौ करमना मांगना परमनिबनो हाइबसी सिंगाई ओई म्यू असिना बोसेम की कंट्रोलर ऑफ एग्जामिनेशन आयाम थोई हारिबा म्यू असिगी खुयेक याउना इंग्लिश अमसुंग साइंस सब्जेक्ट की तोन तोन बा अपॉइंटमेंट अनि सिजिनदुना आरानबा खोंथांग असी चथरखिबनी चही कयागी ममांगदगी ISSLC एग्जाम की क्वेश्चन पेपर लीक होइबी वाथो कया लेरिंगै असिगुंबा अरानबा थोंग कया चथरमबसी देसामना तराइन लौदे अमसुंग थौंग बोर्ड ऑफ सेकेंडरी एजुकेशन मणिपुर की थबक थोरम सिंगदा मियाम थाजनरतबगी फिबम अम लाकपनी मरम अदुना अरानबा थोंग सिंग चथरम लिबा मियोय सिंग असिगी मथक्ता स्टेट लेंगाक अमसुंग बोसेम की माइकेदगी आइन की ओइबा थबक सिंग लखोट हन्निंगी बोसेम की क्वेश्चन सेटर सारम प्रिंसिपल लाइसरम राजेश नहाय ममांग सही लिसिंग अनि कुरुमदोय दा मपानी मियोय अमदा बोसेम की क्वेश्चन सेमननबा बोर्ड की चेयरमैन की पुनः गुवाहाटी चटमिनकी खोंचत अदुदा चेयरमैन असिना पुरखिबा क्वेश्चन सेटर की फॉर्मेट अदु चेयरमैन मसा खंगंदना लौथोलगा जेरोक्स तौदुना सेमनिन साजिलब मतुंग माग मसा बोसेम की क्वेश्चन सेटर नि हाइन अरान थबक सिंग असि चथकीबनी थवोंग असि माग मतुंगदा अम अन तौररोय बोसेम की चेयरमैन खंगंदना क्वेश्चन सेटर की फॉर्मेट अदु लौरगा सेमनिन साजिलंबा मतुंग बोसेम की चेयरमैन एग्जाम की क्वेश्चन सेमगी थबक करंबा मतमदा तौगदबनो हाइन हंकी मदुदा चेयरमैन नवंबर 13 हौरे हाइन हाइरकपदगी बोसेंग क्वेश्चन सेटर सादन कोचिंग सेंटर सिंग चतुना महिरोई सिंह सेल तारना होनरखिबनी मिनिथोंग लेबा सनशाइन कोचिंग सेंटर दा चटकी पचोईगी माइंड पावर कोचिंग सेंटर दी जू चटकी अदुबु मखोईगी महिरोई सिंह ताकपी तंबिनबा हाइरकिदे हाइन फोंदोकी पाउमिफम अदु लोर मतुंगदा देसाम की माइकेदगी प्रिंसिपल राजेश पो सिंगमई पुलिस स्टेशन की खुत्ता सिनकी प्राइम मिनिस्टर नरेंद्र मोदी दा कुवैत की ख्वाइदगी वांगबा अवार्ड द ऑर्डर ऑफ द मुबारक अल कबीर मना पीदुनी काई खुमनब उठखरे प्राइम मिनिस्टर नरेंद्र मोदी दा कुवैत की ख्वाइदगी वांगबा अवार्ड द ऑर्डर ऑफ मुबारक अल कबीर पीदुनी काई खुमनब उठखरे अवार्ड असी फॉरेन रॉयल फैमिली नत्रगन मसक नायरबा मियोई सिंगदा फ्रेंडशिप ओइबगी मरीदा ख्वाइदगी फबा खुदम ओइना पीबनी ममांग द कुवैत अवार्ड असी मालेंगी मसक नायरबा लुचिंगबा बिल क्लिंटन प्रिंस चार्ल्स अमसुंग जॉर्ज बुशदा पीब लेखरबनी मदुगी मतुंगदा अवार्ड असी इंडिया की प्राइम मिनिस्टर नरेंद्र मोदी दा पीदुनी काई खुमनब उठखिबनी प्राइम मिनिस्टर मोदी ने हौखिबा थादा गोयाना की ख्वाइदगी वांगबा नेशनल अवार्ड द ऑर्डर ऑफ द एक्सलेंस की मना फंखरबनी लेबाक अदुगी प्राइम मिनिस्टर न चप्प मतमदा अवार्ड असी गोयाना की प्रेसिडेंट इरफान अली न खुसिनरखिबनी इंडिया की प्राइम मिनिस्टर मोदी दा सही असिगी मनुंगदा डोमिनिका की ख्वाइदगी वांगबा नेशनल अवार्ड सु पिरखरबनी डोमिनिका की प्रेसिडेंट सिल्वानी बर्टन न अवार्ड असी खुसिनरखी अवार्ड असी फंगम मतमदा प्राइम मिनिस्टर नरेंद्र मोदी ने इंडिया की मियामदा डेडिकेट तौखिबनी कुवैत पांगथोखिबा थौरम अमदा लेबाक अदुगी लुसिंगबा शेख मेसन अल अहमद न मना असी खुसिनरखी प्राइम मिनिस्टर की कुवैत खोंगचत्ता लेबाक अदुगी लुचिंग कयाग वारी सानबोलन वारोइसिन प्रोग्राम होनकी नकल अमरोमदा था असगी कुलुमदोइदा प्राइम मिनिस्टर नरेंद्र मोदी ने वीडियो कॉन्फ्रेंसिंग की खुतांगदा रोजगार मेला सरुक यादन मियोई लिसिंग हुमद्राग माथोइरोमदा अपॉइंटमेंट ऑर्डर येंथोकी लेबाक असगी तोंगान मफम निफुग मंगादा रोजगार मेला असी पांगथोकनी वर्चुअल ओइना प्राइम मिनिस्टर नरेंद्र मोदी ने मफमसिंग असिदा पाव फाउनदुना अपॉइंटमेंट लेटर येंथोकदबनी अपॉइंटमेंट जनरेशन दा एम्प्लॉयमेंट जनरेशन लेंगा असिना अखनब मियंग चंगना रोजगार मेला असी पांगथोकदबनी